Nagal amadana Lukhoigi yumdani Lukhoi, Deven, Ayingbi, Rita, Marido, Guthi Yengluraga halakbani, Harau Harau Pamduna, Wari Sari, Lukhoina. Ito, ay di panjina tharakliba, icha singya paba thabangasi, ngaiba pamdrabanine. Kamdaw sige, ay di tabthaning drebo. Icha anigi paknaba chanaba singsiga hairuradi, ay di thujininglabani. Deven su harau nabudi nokli, adubu minokto khasik panba ma yaubagum tawri, adubu khumlai asumna. Makoy anigidi afaba tangkhalakpa ngakta oiri. Sinaribasisu punsigi afaba khongthang amani. Panjina so hairakli, ibungo sigi mapoki oina lanpham chamani pan lan thengnaw haina. Lanpham singdu mayoknaba loirakpada mapunsigi mana hingliba phawbadi ningthawgumna manga leina hinglak tawri hairibaduni. Ningthawgumlaba mangonda aigi chanupina magi ibema oibadi Maharani oidaurinine. Marido panna nokmine, Lukhoina. Khangdri taw. Aidine, WakhaL gasi pangnungda nungairi. Rita Deven da yenglai, Deven maithong khasik olaga. Jingnana hairai. Aduda itaw wafam amana. Harauramba Lukhoigi maithong Deven gi wahaida hanjinki. Kari matang no nida. Deven Rita da yenglamlaga. Wafamsi nongna mu khawdok jabagi wadi nati. Adubu sisu khangdaba yadab. Adunani. Kaino hekta hayu nei taw. Tanaba yaba wafam oiradi pamlingai sida hekta naminasine. Ibungu si yam phai maramu e haibadi itawna haibada natana akhoina su hena khangjar. Adubu itawna nungshina yokjarasu magi sagai yumna khaiba ma leiribanina luhongbasida magi sagai godra puthoklaga songadawribra sini. Deven gi waduda Lukhoi nokfet tawrai aduga ayingbida yenglai maruldu khangba ayingbi Lukhoi gi paukhum oina chingnaba leita maka lamba minoka loinana. Hoi tada chummi hangpham thokpani tada hoina hanglaklibasi. Adubu tada hujik magi ni haidana magi apokpi amatta leikidre. Adugi sumathakta mahak hujikti Aikhoigi icha oirabani. Brahman sagai sigi imung sigi macha oina leirabani. Aikhoigi ichani. Aduna luhongbasidasu mama mapa oiriba aikhoigi gotrada oina loinamak songadoini. Bardon nambadasu Goti mayum Lukhoi Sharma gi macha nupa. Goti mayum PIBA SHARMA haina. Tada hoigi thamoida chingnaba phawribado aikhoi khangje. Chingnaba lebiganu tada. Ayingbigi wahai singdu tabada leiriba singdo maithong maka loina lamjai. Nakandagi Rita na makha amuk tare. Chumme ita. Ibungogi wafamna nakalamada thamkhraga maraibakta tamlamdraba angang yawba phangjadraba kaya orphandagi ayaba longnaduna yoknari. Angangsing adugi masa masagi sagai salai leinari. Adubu pumnamakna thairaga nungsina macha sakna yokjariba mama mapasingna lairik tambagi oigera luhongbagi bo oigera makhoi makhoigi sagai salaida loina hapnaribani. Kaide ita kaide tadaga itagana thamoi chawthokna tawriba hotnariba mayamsi uraga aikhoisu apenba pokjaribani. Itaw masi mangan miyoiba oina poklakpagi afaba karma phanggadawribani. Wari sa nungairi tada ita ngahak phambiramo ai ayingba amamamta puzaragi haina hawgalai ayingbido tanjaduda mapandagi mina kaurakpa makhol tare. Hai kanano ni laishina angte yenglamuko. Hoi hoi. Hairaga ayingbi mangolomda thogle. Turi tafamduda miyai jalabi nupi ama mama macha moli moli leptuna lerambadu ubada ayingbi khangningna hanglai. Kana hangbano? Ibe cha tapna. Yumse ibungo sanana lei haibadu oigadra. Sana haiba. Natibo onaramgadaba maline. Aswaida hanglaga lakpadadi sidane hairakpa. Ada changjarakpani. Sana gaubadi sida leitiye moina taglakpada soiba oiramgadaba malibo. Nauba mafamse onari thoasira. Ima iPhone amta dawraga hangkigi. Ichi haina kauzagi. Nungsaga sabaga thiphamsu khangdre. Ichi gi sida ngahaktang lepchagi.
ꯑꯉꯥꯡꯗ ꯄꯥꯎ ꯐꯥꯎꯍꯜꯂꯒ ꯑꯗꯨꯝ ꯊꯣꯛꯆꯈ꯭ꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯌꯥꯅꯤ ꯌꯥꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯣꯝꯗ ꯉꯥꯛꯇꯪ ꯐꯝꯃ ꯂꯥꯛꯑꯣ. ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯩꯔꯤꯕ ꯃꯣꯔꯥꯗꯨ ꯂꯧꯊꯣꯛꯎꯒꯦ ꯇꯧꯏ. ꯅꯥꯀꯜꯗꯒꯤ ꯅꯥꯎꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ. ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯆꯠꯁꯤꯔꯥ? ꯗꯥ ꯄꯤꯕꯥ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ. ꯃꯤꯡꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯑꯒ, ꯅꯣꯏꯅ ꯍꯪꯉꯤꯁꯤ ꯏꯆꯥ ꯄꯤꯕꯥꯕꯨꯔꯣ? ꯏꯕꯦꯆꯥ ꯅꯥꯎꯕ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ. ꯏꯕꯦꯆꯥ ꯇꯞꯂꯤ ꯇꯞꯂꯤ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ, ꯑꯍꯣꯏ, ꯃꯥꯅꯤ ꯏꯆꯦ. ꯏꯆꯥ ꯄꯤꯕꯥꯒꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯃꯟꯗꯣꯝꯆꯥꯅꯤ. ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯅꯥꯎ ꯅꯨꯄꯥꯅꯤ. 이붕어나 만돔자 ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯏꯅꯥ ꯑꯣꯏꯔꯦꯀꯣ. ꯅꯪꯅ ꯁꯅꯥ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯈꯪꯗꯗꯅ ꯇꯧꯔꯨꯔꯦ. ꯁꯥꯎꯒꯅꯨꯀꯣ. 이베자 나와 아니도 머몬 ꯇꯧꯔꯛꯏ. ꯁꯥꯎꯗꯦꯗ 이제 ꯈꯪꯗꯕꯒꯤꯅꯤ. ꯑꯩꯈꯣꯏꯅꯗꯤ ꯃꯥꯁꯦ ꯁꯅꯥ ꯁꯅꯥ ꯍꯥꯏꯅ ꯀꯧꯏ. ꯃꯅꯥꯎꯁꯤꯅ ꯅꯨꯄꯤꯒꯤ ꯃꯤꯡ ꯃꯥꯜꯂꯦꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯍꯥꯞꯄ ꯃꯤꯡꯗꯣ ꯑꯣꯏꯅ ꯀꯧꯖꯕꯅꯤ. ꯍꯟꯗꯛ ꯏꯆꯥ ꯁꯅꯥꯅ ꯃꯃꯥꯒꯤ ꯆꯍꯤ ꯀꯨꯃꯣꯟ ꯇꯥꯏ, ꯏꯟꯗꯣꯝꯆꯥ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯌꯥꯝ ꯍꯥꯏꯖꯕꯅꯤ. ꯑꯩꯁꯨ ꯑꯅꯥꯕ ꯌꯥꯎꯕꯒ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ. ꯑꯗ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯅꯕ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯨ ꯈꯪꯕ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯁꯦꯅ ꯂꯥꯛꯄꯅꯤ. ꯑꯌꯤꯡꯕꯤ ꯅꯣꯛꯂꯒ ꯅꯥꯎꯕꯗ ꯌꯦꯡꯂꯛꯏ. ꯅꯨꯄꯤ ꯃꯥꯜꯂꯦꯅ ꯏꯆꯥꯅ ꯀꯧꯔꯛꯄ ꯃꯤꯡꯗꯨꯅ ꯉꯁꯤ ꯅꯣꯏꯅ ꯊꯤꯔꯛꯄ ꯏꯆꯥꯒꯤ ꯃꯐꯝ ꯈꯪꯂꯤꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯁꯤ. ꯃꯥꯗꯤ ꯑꯣꯐꯤꯁꯇ ꯆꯠꯈꯤꯌꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯅꯨꯡꯁꯥꯁꯤꯗ. ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯕꯨꯛꯀꯤ ꯇꯨꯡ ꯏꯜꯂꯛꯑꯣ. 이베자 나와 아니도 ꯌꯥꯝ ꯀꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯈꯣꯡꯎꯞꯁꯤꯡꯗꯨ ꯊꯅꯝꯂꯒ ꯑꯌꯤꯡꯕꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯥꯔꯛꯏ. ꯑꯌꯤꯡꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯪꯂꯛꯄꯅ ꯂꯨꯈꯣꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯔꯦ. ꯑꯌꯤꯡꯕꯤ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯨꯈꯣꯏꯗ ꯍꯥꯏꯖꯔꯛꯏ. ꯃꯈꯣꯏ ꯑꯩꯒ꯭ꯌꯥ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯟꯗꯣꯝꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯂꯥꯛꯏꯌꯦ. ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯇꯨꯡ ꯑꯣꯟꯗꯨꯅ 이베자 나와 아니도 ꯀꯧꯁꯤꯜꯂꯤ. ꯁꯣꯝꯗ ꯂꯥꯛꯑꯣ ꯏꯅꯥꯎ, 이붕어 ꯉꯥꯏꯕ ꯑꯣꯏꯅ ꯃꯄꯥꯒꯁꯨ ꯁꯛꯈꯪꯅꯅꯕ. 이베자 나와 아니도 ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ. ꯂꯨꯈꯣꯏ ꯗꯦꯕꯦꯟ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯌꯤꯡꯕꯤꯅ ꯄꯤꯕꯥꯒꯤ ꯃꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯂꯨꯈꯣꯏ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡ ꯃꯤꯀꯨꯞꯇ ꯍꯟꯖꯤꯟꯈꯤ. ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯇꯨꯅ ꯃꯤꯠꯀꯨꯞꯇ ꯂꯩꯈ꯭ꯔꯦ. 이베자ꯁꯨ ꯉꯥꯏ. ꯄꯤꯕꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯂꯨꯈꯣꯏ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯄꯤꯕꯥꯒꯤꯅꯦ ꯍꯥꯏꯗꯅ ꯉꯥ ꯑꯌꯥꯏꯕ ꯈꯔ, ꯑꯇꯦꯛꯄ ꯈꯔ, ꯈꯖꯤꯡ ꯑꯇꯦꯛꯄ ꯈꯔ ꯐꯥꯝꯗꯒꯤ ꯐꯥꯔꯛꯄꯅꯤ ꯍꯥꯏꯅ ꯄꯨꯕꯤꯔꯛꯈꯤꯕ ꯈꯥꯎꯗꯣ ꯈꯨꯗꯛꯇ ꯄꯣꯞ ꯇꯥꯈꯤ. ꯂꯨꯈꯣꯏ 이베자 ꯑꯅꯤꯗꯣ ꯎꯅꯕ ꯃꯤꯀꯨꯞꯇ ꯀꯣꯛꯊꯛꯇ ꯑꯀꯟꯕ ꯕ꯭ꯔꯖ ꯇꯥꯔꯛꯄꯒꯨꯝ ꯊꯣꯛꯂꯦ. ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯅ ꯌꯦꯡꯅ ꯀꯣꯛꯇꯒꯤꯅ ꯈꯣꯡꯐꯥꯎ ꯇꯨ ꯆꯨꯡꯅꯈꯤꯕ ꯈꯪꯍꯧꯗꯦ. ꯂꯨꯈꯣꯏ ꯁꯣꯜꯂꯛꯏ ꯃꯆꯤꯟꯗ. 이베자, ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯇꯥꯗ. ꯇꯧꯅꯔꯤꯕ ꯃꯇꯧꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯂꯨꯈꯣꯏ 이베자 ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯅꯥꯎꯕꯁꯨ ꯉꯥꯎꯏ. ꯂꯨꯈꯣꯏꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅ. ꯃꯥꯅ ꯃꯁꯛ ꯈꯪꯗꯕꯅꯤ. ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯇꯧꯗ ꯃꯁꯥ ꯅꯣꯝꯗꯨꯅ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯁꯣꯝꯗꯁꯨ ꯅꯛꯅ ꯐꯝꯃꯤꯟꯅꯔꯤꯕ ꯗꯦꯕꯦꯟꯅ ꯂꯨꯈꯣꯏꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ, ꯏꯇꯥꯎ, ꯀꯔꯤ ꯇꯧꯔꯒꯦ ꯏꯇꯥꯎ? ꯂꯨꯈꯣꯏ ꯗꯦꯕꯦꯟꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯏꯈꯪ ꯈꯪꯅ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯉꯤ. ꯑꯗꯨꯒ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯔꯥꯠ ꯆꯦꯜꯂꯛꯂꯤꯗꯣ ꯃꯈꯨꯠ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯅꯝꯗꯨꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤ. 이베자 나와 아니도 ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ. ꯑꯌꯤꯡꯕꯤꯅ ꯇꯔꯥꯝꯅ ꯑꯣꯛꯂꯕꯁꯨ ꯂꯨꯈꯣꯏꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯂꯛꯇ꯭ꯔꯤꯕꯅ 이베자 ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗꯦ. ꯑꯗꯨꯕꯨ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯑꯌꯤꯡꯕꯤꯅ, ꯏꯅꯥꯎ, ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯤ. ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯨ. ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯑꯣ. ꯂꯨꯈꯣꯏ ꯃꯁꯥꯗꯨꯈꯔ ꯐꯥꯊꯔꯒ, 이베자, ꯂꯥꯛꯑꯣ, ꯆꯪꯉꯣ, ꯐꯝꯃꯨ. ꯅꯪꯒꯤ ꯅꯆꯥ ꯅꯥꯎꯕ ꯍꯥꯏꯕꯗꯨꯔ ꯏꯕꯨꯡꯉꯣꯁꯤꯅ? 이베자 ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ. ꯍꯪꯂꯛꯂꯤꯗꯨ ꯅꯥꯎꯕꯅ ꯑꯣꯏꯅ ꯈꯨꯝꯃꯤ. ꯑꯌꯤꯡꯕꯤꯅ, ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯊꯛꯅꯕ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ. ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. 이베자 ꯇꯨꯃꯤꯟꯅ ꯐꯝꯃꯤ, ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ. ꯂꯨꯈꯣꯏꯁꯨ ꯉꯥꯏ. ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯞ ꯇꯧꯅ ꯅꯣꯟꯈꯠꯂꯛꯏ. ꯑꯗꯨꯒ 이베자ꯗ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯀꯧꯔꯛꯏ ꯇꯞꯅ. 이베자. ꯍꯥꯏꯕꯤꯌꯣ ꯗꯥꯗꯥ. ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕꯁꯤꯡꯁꯦ? 이베자 ꯈꯟꯐꯝ ꯈꯪꯗꯦ. ꯃꯥꯁꯨ ꯉꯛꯄꯅꯤ.
ꯂꯩꯅꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯗꯦꯕꯦꯟ ꯔꯤꯇꯥ ꯑꯅꯤꯗꯣ ꯉꯁꯥꯏꯗꯒꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯗꯦꯕꯦꯟ ꯂꯨꯈꯣꯏꯗ ꯋꯥ ꯍꯪꯂꯛꯏ ꯏꯇꯥꯎ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃꯇ ꯇꯥꯍꯜꯂꯨ ꯏꯕꯨꯡꯉꯣ ꯄꯤꯕꯥꯒꯤ ꯃꯟꯗꯣꯝꯆꯥ ꯑꯅꯤꯁꯨ ꯍꯥꯏꯔꯤ ꯏꯇꯥꯎꯒ ꯃꯇꯧ ꯀꯔꯝꯅ ꯂꯨꯈꯣꯏ ꯃꯄꯤ ꯏꯔꯥꯆꯦꯟ ꯗꯦꯕꯦꯟꯗ ꯌꯦꯡꯂꯒ ꯋꯥꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯕꯒꯨꯝ ꯃꯌꯥ ꯀꯥꯔꯞ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯗꯦꯕꯦꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯌꯨ ꯏꯇꯥꯎ ꯅꯨꯄꯤꯁꯤ ꯂꯥꯛꯄꯗꯒꯤ ngasi ꯏꯇꯥꯎꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯤꯕ ꯁꯛꯐꯝꯁꯤꯡꯁꯤ ꯀꯔꯤꯅꯣ ꯏꯆꯥ ꯄꯤꯕꯥꯁꯤ ꯀꯩꯗꯧꯔꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯕꯣ ꯂꯨꯈꯣꯏ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯤꯗꯣ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯄꯤꯕꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯒ ꯂꯨꯈꯣꯏ ꯀꯞꯂꯛꯏ ꯏꯕꯦꯆꯥ ꯐꯤꯖꯤ ꯆꯤꯡꯈꯠꯇꯨꯅ ꯃꯆꯤꯟ ꯃꯄꯥꯗ ꯊꯝꯂꯒ ꯃꯥꯅꯤ ꯄꯤꯕꯥ ꯇꯥꯗ ꯂꯨꯈꯣꯏꯅ ꯄꯣꯛꯆꯕ ꯇꯥꯗꯒꯤ ꯃꯆꯥꯅꯤ ꯃꯇꯝ ꯀꯨꯏꯅ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕꯁꯦ ꯇꯥꯗꯒꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯉꯨꯗꯦ ngasi ꯑꯩꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯤꯔꯛꯄꯁꯤꯗ ꯃꯥꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯩꯔꯤꯕ ꯗꯦꯕꯦꯟ ꯔꯤꯇꯥ ꯂꯣꯏꯅ ꯉꯛꯂꯦ ꯌꯦꯡꯂꯛꯏ ꯂꯨꯈꯣꯏꯗ ꯂꯣꯏꯅ ꯅꯥꯎꯕꯁꯨ ꯉꯥꯏ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯅ ꯃꯥꯁꯨ ꯉꯛꯅ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯂꯨꯈꯣꯏꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯃꯛꯇꯗꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯅ ꯄꯤꯕꯥ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯅꯤ ꯃꯌꯥꯝ ꯂꯩꯔꯝꯂꯤꯕ ꯑꯗꯣꯝꯗ ꯀꯩꯁꯨ ꯈꯟꯗ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ इहान हाना उबसी इबेचा नाव अनी लेरंबदु उई नाकोंगदा थमलंबा फोन तपना थांगथरे खुद नामदा पाइरंबा बेग लेमाइदा ताखि सोर चाउना तनिक होलै इबेचा दे येंगलंबा मिटफम दु होंगलगा लुखोइदा मुक येंगलै पिबा अदम खंगले मतम कुइना अवाबा मैचा कया खांगना लुटसिंदुना थमलकपा वारी पुंबा लुखोइना पुमनम खंगलमलने हाइबा अदुना सुपिबा मिहोलदो खुंगजेल हेने यांखले लेरमलिबसिंगदुसु फोनदा वारी साना पिबाना चंगलखिबा मखोल ताबदुदा लोइना येंगलकपनि इबेचा लुखोइ पुन्ना मिचाने मेकुप खरे येंगे पिबा वादि अम्फाव हाइदे वा हाइनिंगबनि हाइबदि ngamda चिनबाल अनिदो लेंगली तौ ममित तपना उइशिंदुना ममाइदो लेमाइदा नोनथखि इबेचा लेरमलिबा मफमदुदगी हौगतुना पिबाना लेरिबा अदोमदा तपना चंगले अदुगा कपना पिबागी लेंगजुमदा पाइरगा सना करिनो नंगना तौरमलिबसिबो हा करिनो नंगना इनोमचादा वाहै अमा फाव हाइदा तुमिन लेसिलिबदे हायो करिगिनो हाइरगा पिबागी लेंगजुम अनिदु निक्लदुना कबले पिबा तुमिन नोनथादुना लेपलंबदो इबेचाना अदुमना तौरकपदुदा लेपा लेता मपी सिंथरे इबेचा अमुक्सु मखा तारे असुक कुइबसे इचेना नंगबु नौना हुंदोकलम लेखन ननाव नावबगा पुन्ना नुंगशिबा मित्येंग येंगदुना लाक्लगा नंगना वाफम पुंबा लोटसिंदुना थमलंबा हायो नंग इनोमचादा करि नुंगाइतबा ले हायो करि नुंगाइतबा लेगे इनोमचा नचा कई हायो हाइबना नचागी पुंसिना नखोइ मेयमदे यम येतलबा इनोमचा हाइरगा इबेचा पिबा अनिदो पुन्ना कपमिनरे अदुमना लेरिङै तुंगलोमदगी लुखोइ कपनिंगबदु खंजिलगा कौरई बागी पिबा कपलंबदु चपलेपे अदुगा मपीदु सचत तैथोइ ममितो अमुक्तंग कुप्तुना इबेचादा येंगलमलगा लुखोइगी नाकदा चंगलई फमलई लुखोइगी नाकलदा तपना लुखोइददी येंगलकते अदुबु कपनिंगबदि फावरे कपथोरकते खा जिकना फाजेले सोरदुसु चाउना अदुमक होली लुखोइ पिबागी लेंगजुमदा पाइरई पिबा खांगबा ngamdabagum mamit oisinki लुखोइ कपनिंगबदु फाजिनना ऐ से कनानो पिबा अरेबा थौना फुदोक्तुना कपनिंगबदु फाजिलंबनी अदुबु ngamlaktre मागी अरेबा पांगल पुथोक्लगा कपलरोइगे हाइरसो मथमोइदा लाई कोटी कया निंगदुना कपनिंगबा फावहनबिरकनु हाइदुना नीरबसो ngamlaroidaba tanja haido oikhre aduna पिबा खांबा यादे लुखोइगी वाहंगदुना थमोइदगी फावरकपा जैनाना माइथोंगदा थिंगबा ngamda पी सिंथरकले तारकलिबा पीदु तैथोकपा ngamda पिबा लुखोइदे येंगलक्तुना यप अबों हाइना कौरमलगा
ꯂꯨꯈꯣꯏꯒꯤ ꯃꯊꯥꯗ ꯆꯪꯗꯨꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯅ ꯀꯞꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯄꯦꯅ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯕ ꯃꯇꯨꯡ ꯂꯨꯈꯣꯏꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯁꯠ ꯀꯨꯟꯗꯨꯅ ꯂꯨꯈꯣꯏꯒꯤ ꯈꯣꯡ ꯀꯣꯟꯗꯨꯅ "ꯑꯩ ꯂꯥꯜꯂꯦ ꯒ꯭ꯌꯥ ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯜꯂꯦ, ꯑꯩ ꯂꯥꯜꯂꯦ ꯒ꯭ꯌꯥ ꯄꯥꯕꯨꯡ, ꯃꯐꯝ ꯄꯨꯝꯕ ꯈꯪꯍꯟꯗꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ ꯀꯣ ꯒ꯭ꯌꯥ ꯄꯥꯕꯨꯡ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯎꯠꯄꯤꯔꯛꯄ ꯃꯤꯅꯨꯡꯁꯤꯁꯤꯡꯗꯨꯅ ꯑꯩ ꯋꯥꯐꯝꯁꯤ ꯈꯪꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯕꯗꯣ ꯅꯆꯥꯅ ꯌꯦꯡꯕ ꯄꯥꯝꯖꯈꯤꯗꯕꯅꯤ꯫ ꯒ꯭ꯌꯥ ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯒ꯭ꯌꯥ ꯄꯥꯕꯨꯡ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤ ꯀꯤꯆꯟꯗ ꯃꯌꯥꯝ ꯊꯛꯅꯕ ꯍꯥꯏꯗꯅ ꯖꯨꯁ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕꯗꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯒ ꯄꯤꯕꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯖꯨꯁ ꯍꯥꯞꯄ ꯇ꯭ꯔꯦꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯄꯤꯕꯥ, ꯂꯨꯈꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯈꯣꯜꯗꯨꯗ ꯂꯣꯏꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯌꯤꯡꯕꯤ ꯄꯤꯕꯥꯗ ꯏꯔꯥ ꯊꯥꯡꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯤꯕꯥ ꯑꯌꯤꯡꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯏ, ꯃꯆꯤ ꯂꯦꯡꯗꯦ, ꯑꯗꯨꯝ ꯂꯩ꯫ ꯑꯌꯤꯡꯕꯤ ꯄꯤꯕꯥꯒꯤ ꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯤꯕꯥꯒꯤ ꯃꯃꯥꯏ ꯑꯅꯤꯗ ꯇꯞꯅ ꯄꯥꯏꯔꯒ ꯃꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯣꯏꯅ ꯅꯥꯟꯊꯔꯛꯏ꯫ ꯑꯗꯨꯒ "ꯏꯃꯥꯅ ꯅꯣꯡꯃꯇ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯍꯟꯈ꯭ꯔꯕ꯭ꯔꯅꯦ? ꯏꯃꯥ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯀꯌꯥ ꯂꯣꯠꯁꯤꯟꯗꯨꯅ ꯂꯨꯅ ꯆꯜꯂꯝꯂꯤꯕ ꯄꯥꯎꯈꯣꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯅꯪ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯍꯥꯏꯗꯣꯛꯇꯕ ꯎꯠꯊꯣꯛꯇꯕ ꯃꯇꯧꯅ ꯅꯪ ꯑꯃꯗꯤ ꯏꯆꯦꯗꯨꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥꯅꯣ ꯇꯨꯝꯈꯤꯗꯕ ꯅꯪ ꯈꯪꯕ꯭ꯔꯣ? ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯁꯛꯇꯝ ꯎꯈꯤꯕꯒꯤꯅꯣ ꯅꯪꯅ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟ ꯃꯄꯥꯗꯒꯤ ꯀꯨꯂꯣꯠꯂꯝꯂꯤꯕꯁꯤꯕꯣ? ꯍꯥꯏꯌꯨ, ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯑꯩꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯟ ꯅꯨꯡꯁꯤꯅ ꯂꯥꯠꯆꯔꯨꯕꯒꯤꯔꯣ ꯉꯁꯤ ꯅꯪꯅ ꯑꯩꯕꯨ ꯑꯄꯣꯛꯄꯤꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ? ꯍꯥ? ꯄꯤꯕꯥ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯑꯌꯤꯡꯕꯤꯒꯤ ꯋꯥꯍꯩꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯀꯞꯅ ꯑꯃꯨꯛꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯒ "ꯏꯃꯥ, ꯑꯗꯣꯝꯅ ꯈꯟꯕꯤꯒꯅꯨ, ꯅꯆꯥꯅ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕꯅ ꯅꯆꯥꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯏꯃꯥ, ꯑꯄꯪꯕ ꯅꯆꯥꯅꯤ, ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ, ꯅꯆꯥ ꯂꯥꯜꯂꯦ." ꯑꯌꯤꯡꯕꯤ ꯄꯤꯕꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯈꯪꯂꯦ ꯄꯤꯕꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯄꯤꯕꯥꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯄꯒꯤ ꯃꯔꯝꯁꯨ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯗꯦꯕꯦꯟꯒ ꯔꯤꯇꯥꯒꯁꯨ ꯂꯩꯕꯅ ꯑꯌꯤꯡꯕꯤ ꯃꯈꯥ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯔꯤꯕ ꯄꯤꯕꯥꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯒꯦ ꯈꯟ ꯃꯥꯁꯨ ꯀꯞꯅꯤꯡꯕꯗꯨ ꯐꯥꯊꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯄꯤꯕꯥꯒꯤ ꯈꯖꯥꯏꯗ ꯄꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯁꯦ, ꯏꯃꯥꯅꯦ ꯏꯆꯥꯗ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯆꯠꯂꯣ, ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ꯫ ꯅꯐꯤ-ꯅꯔꯣꯜꯒꯗꯣ ꯍꯣꯡꯉꯨꯔꯣ, ꯄꯣꯊꯥꯅꯕ꯫ ꯅꯪ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯏ, ꯏꯃꯥ ꯍꯣꯏꯅꯦ ꯋꯥꯔꯤ ꯁꯥꯍꯧꯈꯤꯒꯦ." "ꯏꯃꯥ, ꯌꯥꯔꯦ, ꯆꯣ, ꯄꯣꯊꯥꯖꯔꯨꯔꯣ ꯆꯣ." ꯍꯟꯗꯛꯇꯤ ꯑꯌꯤꯡꯕꯤꯗ ꯌꯦꯡꯅ ꯀꯞꯅꯣꯛ ꯇꯧꯔꯛꯏ꯫ ꯍꯥꯏꯔꯒ ꯏꯕꯦꯆꯥꯒ ꯅꯥꯎꯕꯒꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯏꯗꯣꯝꯆꯥ, ꯅꯥꯎꯕ, ꯂꯩꯔꯝꯈꯣꯀꯣ, ꯀꯨꯏꯔꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ, ꯑꯍꯤꯡꯁꯤꯗ ꯂꯩꯁꯦ, ꯑꯩ ꯐꯤ ꯑꯃꯇ ꯍꯣꯡꯈꯤꯒꯦ꯫ ꯏꯃꯥ, ꯏꯗꯣꯝꯆꯥ ꯍꯣꯏꯁꯦ ꯉꯁꯤꯁꯤꯗ ꯂꯩꯍꯜꯂꯁꯤꯀꯣ?" "ꯍꯣꯏ, ꯆꯠꯂꯣ." ꯍꯥꯏꯔꯝꯂꯒ ꯄꯤꯕꯥ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈ꯭ꯔꯦ꯫ ꯄꯤꯕꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯋꯥꯗꯤ ꯑꯝꯐꯥꯎ ꯍꯥꯏꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ ꯗꯦꯕꯦꯟꯅ꯫ "ꯏꯇꯥꯎ, ꯋꯥꯁꯤ ꯃꯇꯧ ꯀꯝꯗꯧꯕꯅꯣ? ꯃꯃꯥꯡꯉꯩ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯅꯧꯅ ꯃꯥꯒꯤ ꯊꯕꯛ ꯁꯤꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ." ꯍꯥꯏꯔꯒ ꯂꯨꯈꯣꯏ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯔꯤꯇꯥ ꯗꯦꯕꯦꯟ ꯑꯅꯤꯗꯣ ꯉꯛꯆꯥꯟꯅꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯂꯩꯅꯔꯤꯕ ꯁꯛꯐꯝꯁꯤꯡ ꯑꯃꯗꯤ ꯑꯣꯏꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕꯒ ꯋꯥꯈꯜ ꯋꯥꯅꯔꯤꯕꯁꯤꯡꯗꯣ ꯊꯧꯅꯥ ꯈꯖꯤꯛ ꯍꯥꯞꯀꯦ ꯈꯟ ꯑꯁꯨꯝꯅ ꯂꯨꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ "ꯍꯦꯔꯦ ꯏꯇꯥꯎ, ꯀꯔꯤꯅꯣꯗ?
asuk nungaiba mikupsida adumna pukning wakhal sonthagadaba natini. Yengu, ngasigi numitida nang aina tarakliba pause. Kuthi yengphamdagi hauraga icha anigi luhongbagi matangdasu paknaba chanaba afaba ngakta. Aduga hujikna aina wakhalda chingnana leiramba icha pibagi sagai salaigi warambadusu mikupsida kokle. Adagi matam kuina mangluba itawgi icha ahan. Ngasidi iranglangna mangal leina. Itawgi nakta nganduna leplabada karigi mathaduk sarudagedo. Lukhoi ayingbi amadi ibecha maithong sukchina leirambado. Devena hairakpa wahai singduda maithongdo makalam naraktuna yengle. Rita sumateng pangsile. Ayingbi kaino harau harau leiramlaga tawridubo. Hena haraugadaba mikupsida. Tawnu adumna tawraga tumin laisinkhibadi yaroi. Akhoidine luhongbase hekta thujinse hairakadawribani. Hairaga mayamdo harauna nokminare. Deven taplapna haugalai. Adudi itaw ikhoi muk thoknaba tawrage. Karino khanaraga panjina pirakliba afaba numit ahumdudagi ama yengase. Aduga tanarasi. Hoi taw adumna tawrasi. Hairaga Deven Rita anidusu thokre. Ayingbi haugalaktuna ichagi mingdubu kari haibano. Nauba haibani mabo. Oh, lao nangda pibagi kada. Thoglaktre irujaram kini. Ngasidine sida leirasi. Aduga haying ayuk chaka charaga nangdada anida thilhalasi. Hairaga ayingbina nawadu puraga pibagi nakta pubikre. Lukhoi WakhaL ama khanduna leirambani. Aduga ibechada onsilai. Ibecha. Tada. Nangna haikibada nachegini haina aina thamlamba inkholdo aigi icha sanana maning tawna leiba phanghandre haiba natra. Hoi tada. Kiyambagi mapam machana ichabu kupsen senaduna leirabani. Lukhoi asawa sakfamda mamitu kupta ayingba amada yenglaga. Aina khalurishiga aduk thasadana. Makna aigi hek ichada adusu hek machan nupigi. Phai yengba taridana. Aina di thambagi mabungni ibaini haina mabu phana thajana khalubani. Tada hena khanbina. Karibu tawruni haige. Hojik icha pibagine haina tadana ichau chauna leirasida. Yengba tari becha. Chalo nachegi nakta. Na phiga hongo. Hoi dada. Hairamlaga thokre lukhoi sofada tuminna ungduna phamhowi. Numidangi matamni rentane nupi anidu chak toklaba matung phamungda famlaga fi thuple. Misna Jolida hanglai. Kaino nangna khudakta hekta tawraisina. Yumbudasu haidri yagadro. Yanida. Sida lainingdre. Yumda chacharage haibu kaidau yaroidoino. Moigi fees chang naina supiri handak thagi oiramdoisa moidadi tongjarabani. Adum yani. Haibabudi phi thopase loiraga adum chatlaga hairase. Hoine haibabudi hairase yaine. Ado kari khalakpadainoba nangna yumdaga khangai lainingaise. As yam hangreda. O luhongningakba adugi yumda yam lainingbaga nate. Leida yadraba khangbra kaino khangde. Masi chananaga haine nati noinigi se hanadawna romance ki level se ayawrababa. Jolly handakti taptharaga momon tawna khangde. Aisida leibase nungaiti. Leihaningde yumda phasana leiyona sum hailairi. Nahan hospital da pukhatpa numite so haibani. Ada aina nongnini di laikhigena adum leithoga lakbani. Ado yadri. Phaye midi haiba inbi thuna oikre. Galak chayda. Yari amu khaile satawro yumbuda hayunaba. Hainaringai tanchada Rita Misnagi phone da call dawre. Hello, Mama. Misna, kaidawrino noibo? Chaka charabo? Chadrida Mama, loibadi kuire. Haying yumda haithara agena phika na thupiye. Phare adudi loisenjaro. Ima wari sagena phone tarakpani. Haying la agane phajana sarasiko. Thamo. Hoi Mama. Phone do thamnakre. Misna Jolly da onsilaga. Haying lakni haiduda Mama siyam haraukre. Laose. Thengdringaidane yumbuda hana chatlurase. Halaaga chak chanaba. Aduna pharani. Fisu bi thomase. Hainaraga anido puna thokminaraga yumbugida chatminakre.